MANIPUR Top 20 News tungan-tungan ba reliable source hindi ko jaraga matamatang di oiba mari oba ipaw sing tatukon khanjai ngasi ahan pawda Manipur da haiba thawdu wathu asi thoklagadi haina aina khanjaba manglang amakak hana pathokchage ngasi ekoina hingiba kangleipak Manipur sida senja thumja amadi huran jithina khuling balamdam asida praja kana lejadaba mioi kyadi nongmagi maning halakli adubu senjau paiba huran jithi heiba singdi nongmagi atongbada leitongba haibidumak thokli adubu haiba system asi atopa mafam singdari yade madugi pramana moina China na hanagi banker amabu senja thumjagi maralda sibagi cherak pikre China lengakna senja thumja tobugi maralda leipa adugi makok thongba asset management farm amagi hanagi executive amabu sibagi cherak pikre haina China lengaki makha leiba state media amana phongdorakre yamna phaba khongthangni hariba thodu asi Manipur thokpo oisinu ahakna iswar khoramjari China na Humro International all this CHIH ki hanagi general manager oiramba by Tian Huina kumja 2014 amasung 2018 di marakta project amada hena khudong chaba pigani haibagi thajaw piduna $1 million jamaga yankai taruk lowbugi damak court amana maral cherkibani CHIH asi China Humrong Asset Management ki subsidiary ama oibatanatna leipak adugi khwaidagi chawba asset management fund sing oiduna debit management ta asanba miyeng thamliba institution amani China Humrong International Holdings asi leipa adugi president Xi Jinping gi thoksil thorang da achoba target tawduna lakpaga loinana hanagi chairman Lai Jioming busu kumja 2021 gi January da $1 million chaniga yankai humdoi senja thumda tawgi maralda sibagi charak pikhiba laikabani tungan ba Horong gi executive singsu senja thumjagi mayakta thikatpagi thabak sing chathaduna lakibani China da senja thumjaga mari leinana sibagi charak pikhiba si yamna toina thokpaga loinana chahi ani phawbudi yeithokna kaisum sangda thamlakibani adum oinamak hanagi senior banker by Tiahuidi China gi awang thangda laiba city Tianjin gi court amana kumja 2024 gi May ahanba oina while chathaba hokhibaga loinana mahaki sibagi charak adu yeithokibani hairi amaromdana slomdana kamdawri Bande matramna partition gi thokdok thohankhibani stanza ani sinakibadu Nehru khaki phiretmati haiduna khanari launari amadi tangla matam hariba Bande matram gi isai asida kok thadanari Bande matram gi matang ngasi Rajya Sabha da ruling amadi opposition na debate tawnabata Home Minister Amit Shah na laipa asida cultural nationalism mitkap thokhanbada Bande matram na achoba thokdang lauki haiduna Congress da onchinduna matam amada Bande matram bu Congress na ani thokhankhibadagi India gi partition gi thokdok adusu thokibani haina phongdokre Amit Shah na hai Parliament da Bande matram gi matang da debate tawnaga kari kana doribano haina Congress na phongdoklakliba wakhum asi mityeng san ubangam daba myoisingi wakhaloni Jawaharlal Nehru na Pajakraba isai asibu saruk ani khaidokuna ahanba stanza ani tamak sinahalambana leipak asida deficit politics laknabagi maram oikhibani thawang aduna appeasement politics ki horphom oiduna India bu machet thokna kahenki karigumba Congress na Bande matram bu ani thokna khaidoklamdrabadi partition gi thokdok thoklam loi haiki Amit Shah na wangang ba loiraba matung Congress President Malik Arjun Kharge na debate asida wangang laduna BJP ki luchingba singna Jawaharlal Nehru bu uchit thawoidana amadi ikaiba pinaba moongda aranba kya photokna Samjun Sajilaga wa ngang le haiki mahang hai Bande matram bu national song ohenna ba khonabada ahan stanza animak lakhatnaba firep lokhibadu Jawaharlal Nehru matomtana lokhibanate firep adu longnana bonabada Mahatma Gandhi amadi Rabindranath Tagore na chingba luchingba kyasu yauki hanadi hongna Congress na chinda Bande matram sonduna lisang sina thabak tawduna lakibani Congress luchingba singna Bande matram saktuna miyanggidamak leptuna lakpada mamangda Bande matram sau yaramdaba myoy singsu ngasidi sakpa horakle kumja 1921 da non cooperative movement gi matangda Bande matram saklubagidama Congress ki member kya jail da laiki matam aduda Bande matram sakidaba nakhoidi kari tawduna laikibage British ki tamak thabak tawduna laikiba natra haujikna aikhoida patriotism takna ba khonaribasi noningi haiki makha tarkoda electoral reformation ki debate hokre Modi lengangna chief justice ta thajaba leitabra haina Rahul Gandhi na attack tarkli election commission da HIR pangthokpagi right leite Manish Tiwari opposition na demand tawduna lakiba electoral reforms ki debate ngasi parliamenta hawdokibaga loinana Lok Sabha da opposition gi luchingba oidiba Rahul Gandhi na election commission of India ECI gi chief election commissioner amadi atopa election commissioner singi khanaba panel da karigidamak Modi lengangna chief justice yohanba ngamdibano haina wahang kya hangkre Rahul Gandhi na hai Modi lengangna chief election commissioner gi selection panel dagi namfuda chief justice pu lokthoknaba khonaki masina takpadi Modi lengangna chief justice ta thajaba ngamdre haibani Karigidamak Modi lengangna chief justice ta thajaba laitibano haibasi miyamna hangba yaba wahangni
selection panel da yawarbasu chief election commissioner khanbagi process ta aihaki pangal laikide masigi maru obi maramdi PM Modi amadi home minister Amit Shah na selection panel da michang changduna aikogi wafambu tabi dabdagini haiki Rahul Gandhi makha taraduna laipa asi khwaidigi maru oiba body ama oiriba election commission bu center lengang na makoigi kubak nungda thamna ba honaduna laipa asida pangtokadaba mikhal singbu prime minister gi schedule gi matung ina mikhal gi numit lauthok libasini kari kanaba porakpa laikhrabage masigi mathakta tongan ba state singda center lengak na election commission da loktunaduna vote huran gi thabak tawibasina democracy bu marai chaithalakle masigi matangda aina hangkiba wahang kyagi pakhung asi phawba center lengak amadi election commission pirak palai haiki nakal amromda debate asida wangang bada congress MP Manish Tiwari hai election commission da special intensive revision SIR pangtokpagi right leiti exercise asi khudakta lepkadabani serexta election commission asi neutral oirabra amasung BJP gi michang leibra haibasi laipak mianggi pukningda chingarpa uidabani electoral reform gi matangda debate pangthoklibasigi mahi sasi haibadi ahanbo oina chief election commissioner amadi election commissioner singi khanbagi selection panel dagi chief justice loktokiba law adu sentok sadokpa mathau tai masigi matungda selection panel aduda amukhanna chief justice hapchingadabani loinana Rajya Sabha da opposition gi luchingba oiriba misak adusu yohanduna selection panel aduda balance porpa mathau tai masigumba thabak pakhatlaba matamda khwaidagi maru oiba body ama oiriba election commission da neutrality lehenba ngamgani masina tabadi makhatana vote huran gi thabak kya lautunaduna chathakigani haiki makhatarpada Manipur sida mahi masing tamliba class 10 12 examination gi yenglaga isai nongmagi thabak leplagani haina amikna yamda paujilakli madudi mahiroi khunagi amadi tungi yumbirel oikadoriba naharol singna class 10 amasung 12 exam thagdoribsigi yenglaga mathang chahigi February amadagi isang nongmagi thoram sing leplagani haina ngasi apunba Manipur matam isai kangluk amik ki advisory sing amadi executive ki mifam warep laure haina lup asigi publicity secretary soibam Narendra gi chirol amana fongdorakli hariba examination sing asigi manung oirabasu auditorium soundproof oiba room singi manungdadi adumak isai nongmai pangthokpoi ayaba laigani hari hariba wahum sing asi lup asigi thongmi singna ngakna chatuna mairoi singi honaminasi haina chirol sina makhatari amaronda Manipur gi ngasi gi Nahasing mafamda yamna nungaiba paw ama hairgadi ngasi sufam nofam leitabana maram oiduna senthok lambi walakpana makhatana tamingba amadi mapalamgi center gi amadi exam kya thaningba leiragasu thaba ngamdaba khara makai kokpa ngamnamgi damak ALS Delhi na UPSC na lawba yauna lenga ki exam sing thagadaba aspirant chamri gi full scholarship class Imphal da pangthokadori ALS IAS Delhi amadi Manipur lenga ka kusan aduna Union Public Service Commission UPSC na lawba yauna topa lenga ki examination sing da saru yagadaba aspirant chamri gi oiba full scholarship class ama Imphal da hawragani haina ALS IAS Delhi gi managing director Jojo Matthew na phongdokre wafam asing asi numidang wairam pung taruk lom tarpada GP Women College ki mayoknabada leiba hotel Imoles da pangtokpa pawgi mifam amada mahakna phongdokibani Manipur lengak amadi ALS Delhi ga khusam aduna state asidagi UPSC MPSC na lawba yauna atai lenga ki tungan ba examination singda saruk yaningbak singi damak thawang toriba aspirant singi yengduna paikhatpa khongthang ama oina aspirant chamri na saruk yagadaba full scholarship coaching class ama Imphal da hawragani hairi mahakna makhatana hai coaching class asida ALS Delhi gi faculty sing mafam asida laktuna coaching class asigi aspirant singbu takpi tambigani coaching asibu saruk yaningba aspirant sing adu masagi chahi kundagina kunthraga manga fawgi manungda laiba oigadabani Delhi ka kusam aduna lenga ki maikai dagi pangthokadoriba coaching class asida lenga ki maikai dagi UPSC exam gi aspirant chani ALS Delhi gi maikai dagi chada humdraga manga gi scholarship iduna coaching asi pangthokadabani masigi damak tha asigi taraga marida selection gi thabak Imphal Churchampur Senapati district yauna mafam marida pangthokani selection gi examination da yawgadaba singna online gi kuthangda makoi gi form sing submission tawgadabani hairi panba yabadi masigumba commission singna lawba exam da saru yagadaba mahiro singna state lenga ki maikai dagisu mateng pangba hokrabani hairi yamna phaba khongthangni Manipur gi asigumba economic ki system phatram matamasida sarkari side gi some step khar lokhalakpa Nahasing damak yamna phaba hajege pada ngasi gi khunai sida matamgi matugina sakholakpagi khonglaini haigadra natragana chautharapagi khonglaini haigadra ngasi mak Nahasing na ahal laman oibasingi mafamda chauna thaksi khaksi mangtharpagi mami tari maduna khunai sigi haruliba ngasi gi angangsingda culture khanghan naba hotna bagaloina thaksi khasi tambigadamni haina Dr. Tespati na khopungdorakre khunai sigi haruliba angangsingda furup asigi culture haibasi karino khanghan naba hotna bagaloina thaksi khasi tambigadabani Oja Guru Singh uba matamda thawgalon ut pagaloina kurumgadabani haibasi maru oina
ताकपीगदबनी हाइना गुरु डॉक्टर पुरखंबम तेजपतिना फोंदोखरे वाफमसिंग asi Cosmopolitan Cultural Institute की ताराग मापन सुबा मपो कुमोन थरम पांगतोकपदा नुंगी ओइबो वारोल पीरदुना महांगना फोंदोखिबनी ना मणिपुर ह्यूमन राइट कमीशन की एक्टिंग चेयरपर्सन ओरंबा सीनियर काउंसिल खाइदे मनीना फोंदोरकली मांगना हाई डिक्लेरेशन असिगी मरु ओइबा पांदमसिंगी मनुंगदा खरदंग पलबदा मियोइबा पुनमकी मसादा याउजबा मतिक मयाई dignity amasung manaba tana thanaba yadraba hak right sing adu sakhangba haibasi ingtamba chumba amasung malemsida ingtapa lahenabagi damaktani haibasini hogjimaki oinadi manipur gi oinadi miyoibagi hak chapchana phangba ngamdaba maikai da sali May 2023 dagi hojik fawda fundamental right ki manungda khwaidagi maru oiriba article number taraga mari taraga mapan amasung kunga matoi mapung fana janhanba ngamri Indian Constitution ki article number 14 da right to equality article number taraga mapan da right to freedom including free movement amasung free settlement yarbasu phanganba ngamri aikoi hak phangnabagi damak aikoi miyamgi ihau tawba kaktanatana logi mateng loba mathau tai adumaku aikoina nisinggadabadi kanagumba victim miyoi amana mahaku opi naibire haibadi natragana mahaki hak khongaunare haibadi madugi damak chap chaba achumba while phangnaba thengnaba ngamba thaunagi makha yamna poli hairaduna aikoi pungnamakna aikoi right ngakchanaba thauna fana laiminarasi haiki adubu luribadi ngasigi Manipurda lariba naha chakyana hangnariba wahangdi ngasigi Indian Constitution da lariba rules sing asibu center sarkarna amadi state sarkarna follow toribra kanada nahasing wakatlaga kanada tabigani haibadumak hangnarakli video asibu pawdumbada soikilan kiba yabasu ngakpigani amadi sine asibu subscribe tawbi damukta thagapa phongdoksari tungkoina miyamgi siba tawbang ngamba oijage